ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯂꯦꯝ ꯉꯥꯟꯕ ꯈꯨꯃꯟ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯥꯏꯔꯕ ꯃꯆꯥꯅ ꯅꯤꯡꯊꯧ ꯑꯣꯏꯈꯤꯕ꯫ ꯃꯇꯝ ꯑꯃꯗ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯕ, ꯍꯣꯠꯅꯕ ꯀꯟꯕ ꯃꯇꯩ ꯃꯅꯥꯎ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯇꯤꯒꯤ ꯊꯕꯛ ꯁꯨꯔꯒ ꯃꯇꯩ ꯃꯅꯥꯎꯗꯣ ꯑꯁꯥ ꯆꯥꯎꯅ ꯍꯤꯡꯂꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎ ꯄꯨꯟꯅ ꯊꯕꯛ ꯁꯨꯔꯝꯃꯤ꯫ ꯃꯇꯝ ꯄꯨꯝꯕꯗ ꯑꯃꯅ ꯋꯥꯔꯁꯨ ꯑꯃꯅ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯅꯨꯡꯁꯤꯅꯅ ꯍꯤꯡꯃꯤꯟꯅꯔꯝꯃꯤ꯫ ꯅꯨꯡꯉꯥꯏꯕ ꯃꯁꯛ ꯈꯪꯖꯗ꯭ꯔꯕ ꯃꯇꯩ ꯃꯅꯥꯎꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯄꯪꯇꯛ ꯁꯨꯇꯛ ꯇꯧꯕ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯀꯨꯟꯀꯨꯟ ꯀꯧꯔꯝꯃꯤ꯫ ꯃꯁꯥꯒꯤ ꯈꯔ ꯑꯗꯨꯝ ꯐꯨꯋꯥꯎꯅꯕꯅꯤ꯫ ꯃꯃꯥ ꯃꯄꯥ ꯂꯥꯏꯔꯕ ꯑꯣꯏꯕꯅ ꯀꯨꯟꯀꯨꯟ ꯊꯕꯛ ꯁꯨꯗꯨꯅꯇ ꯅꯨꯃꯤꯠ ꯆꯨꯞꯄ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯨꯟꯀꯨꯟ ꯃꯁꯥꯒꯤ ꯆꯍꯤ 13 ꯁꯨꯔꯕ ꯃꯇꯝꯅꯤ꯫ ꯃꯃꯥ ꯃꯄꯥꯒꯤ ꯑꯋꯥꯕꯗ ꯃꯥꯁꯨ ꯃꯇꯦꯡ ꯀꯌꯥ ꯄꯥꯡꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯃꯥ ꯃꯄꯥꯅ ꯑꯌꯨꯛ ꯉꯟꯅ ꯂꯧ ꯁꯨꯕ ꯆꯠꯈꯤ꯫ ꯀꯨꯟꯀꯨꯟꯁꯨ ꯑꯌꯨꯛꯀꯤ ꯊꯕꯛ ꯀꯌా ꯇꯧꯔꯤ꯫ ꯅꯨꯄꯤ ꯃꯆꯥ ꯃꯒꯨꯝ ꯌꯨꯝꯒꯤ ꯊꯕꯛ ꯀꯌꯥ ꯁꯨꯔꯤ꯫ ꯀꯨꯟꯀꯨꯟ ꯑꯌꯨꯛꯀꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯥꯛ ꯊꯤꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯀꯨꯟꯀꯨꯟꯅ ꯉꯁꯤꯗꯤ ꯅꯨꯡꯁꯥꯁꯦ ꯌꯥꯝꯅ ꯁꯥꯈ꯭ꯔꯦꯗ, ꯈꯔ ꯏꯪꯉꯗꯤ ꯏꯃꯥꯒ ꯏꯄꯥꯒꯗꯨꯁꯨ ꯋꯥꯕꯗꯣ ꯈꯔ ꯐꯒꯗꯕꯁꯦ꯫ ꯅꯨꯡꯁꯥꯅꯤ ꯀꯥꯏꯅꯕ ꯃꯑꯣꯡ ꯌꯥꯝ ꯐꯠꯇꯦ꯫ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯃꯥ ꯃꯄꯥꯒꯤ ꯆꯥꯛ ꯄꯨꯗꯨꯅ ꯂꯥꯛꯏ꯫ "ꯑꯣ ꯄꯥꯕꯨꯡ, ꯏꯃꯥ ꯆꯥꯛ ꯄꯨꯔꯛꯑꯦ, ꯆꯥꯛꯁꯦ ꯍꯥꯟꯅ ꯆꯥꯔꯨ ꯂꯥꯛꯑꯣ꯫ ꯑꯁ ꯋꯥꯔꯝꯃꯅꯤꯅꯦ ꯏꯃꯥꯒ ꯄꯥꯕꯨꯡꯒꯁꯦ, ꯑꯩ ꯑꯃꯨꯛ ꯊꯕꯛꯁꯤꯡꯁꯦ ꯈꯔ ꯇꯧꯔꯨꯈꯤꯒꯦ." ꯀꯨꯟꯀꯨꯟ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯦꯜꯂꯤ꯫ "ꯏꯃꯥ, ꯄꯥꯕꯨꯡ, ꯆꯥꯛꯁꯦ ꯍꯥꯟꯅ ꯆꯥꯔꯨ ꯂꯥꯛꯑꯣ, ꯑꯩ ꯑꯃꯨꯛ ꯊꯕꯛꯁꯤꯡꯁꯦ ꯁꯨꯔꯒꯦꯕ꯫ ꯅꯆꯥꯅ ꯆꯥꯎꯔꯁꯤꯐꯥꯎ ꯏꯃꯥ ꯕꯕꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅꯅꯦ ꯅꯨꯡꯉꯥꯏꯍꯟꯕ ꯉꯝꯗ꯭ꯔꯦ." ꯃꯃꯥꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯀꯨꯟꯀꯨꯟ, ꯏꯃꯥꯒ ꯄꯥꯕꯨꯡꯒꯗꯤ ꯋꯥꯗꯦꯗ, ꯏꯆꯥꯅ ꯍꯦꯜꯂꯤ ꯋꯥꯕꯁꯦ꯫ ꯏꯆꯥꯁꯦ ꯋꯥꯔꯝꯔꯅꯤꯗꯀꯣ꯫ ꯏꯃꯥꯒ ꯅꯪꯒꯤ ꯄꯥꯕꯨꯡꯒꯅ ꯂꯥꯏꯔꯕ ꯑꯣꯏꯕꯅ ꯏꯆꯥꯁꯦ ꯅꯤꯡꯕ ꯊꯨꯡꯍꯟꯕꯁꯨ ꯉꯝꯗ꯭ꯔꯦꯗꯀꯣ." "ꯏꯃꯥ, ꯀꯩꯒꯤ ꯑꯗꯨꯝꯅ ꯍꯥꯏꯅꯣ? ꯑꯩꯒꯤ ꯏꯐꯝꯗ ꯅꯤꯡꯕ ꯊꯨꯡꯕ ꯊꯨꯡꯗꯕ ꯀꯩꯁꯨ ꯂꯩꯇꯦ꯫ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯐꯪꯕꯁꯦ ꯑꯩꯒꯤꯗꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯏꯁꯦ, ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯆꯥꯛꯁꯦ ꯆꯥꯔꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ꯫ ꯅꯆꯥ ꯊꯕꯛ ꯋꯥꯠꯄꯁꯦ ꯂꯣꯏꯁꯤꯜꯂꯝꯂꯒꯦ꯫ ꯄꯥꯕꯨꯡ, ꯏꯃꯥꯒ ꯆꯥꯛꯁꯦ ꯆꯥꯃꯤꯟꯅꯔꯣ." "ꯍꯣꯏ ꯍꯣꯏ, ꯆꯥꯔꯒꯦ ꯆꯥꯔꯒꯦ꯫ ꯑꯗꯣ ꯊꯕꯛꯇꯨ ꯀꯟꯅ ꯁꯨꯅꯨꯀꯣ, ꯏꯆꯥ ꯋꯥꯒꯅꯤ." ꯑꯁꯨꯝꯅ ꯃꯃꯥꯒ ꯃꯄꯥꯒ ꯃꯣꯏ ꯑꯍꯨꯝ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯝꯃꯤ꯫ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯉꯝꯂꯝꯗꯦ, ꯐꯪꯂꯝꯗꯦ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗꯅꯤ꯫ "ꯇꯥꯔꯤꯕ꯭ꯔꯥ? ꯁꯦꯅꯥ ꯊꯧꯕ ꯀꯣꯏꯔꯦꯟ." ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯁꯦꯅꯥ ꯀꯣꯏꯔꯦꯟꯗ ꯀꯧꯕꯅꯤ꯫ ꯀꯣꯏꯔꯦꯟꯁꯨ ꯇꯥꯔꯗꯨꯅ, ꯇꯥꯖꯔꯦ ꯅꯤꯡꯊꯧ, ꯅꯅꯥꯏ ꯂꯥꯛꯆꯔꯦ꯫ ꯀꯔꯤ ꯇꯧꯖꯧ ꯍꯥꯏꯕꯒꯦ? ꯇꯥꯛꯄꯤꯌꯨꯗꯣꯏ ꯅꯤꯡꯊꯧ, ꯀꯔꯤ ꯀꯔꯝꯕꯅ ꯌꯥꯊꯪ?" ꯅꯤꯡꯊꯧ ꯆꯥꯎꯕꯅ, "ꯑꯇꯩꯒꯤ ꯅꯠꯇꯦ ꯀꯣꯏꯔꯦꯟ, ꯑꯩꯒꯤ ꯐꯖꯔꯕ ꯂꯩꯀꯣꯜꯁꯦ ꯅꯤꯡꯊꯤꯅ ꯁꯦꯟꯅꯕꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯀꯌꯥꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯀꯪꯁꯤꯜꯂꯛꯄꯅ ꯍꯩ ꯂꯩ ꯄꯨꯝꯕꯁꯦ ꯃꯍꯩ ꯆꯥꯗ꯭ꯔꯦꯗꯣ꯫ ꯂꯩꯀꯣꯜꯁꯤꯕꯨ ꯅꯤꯡꯊꯤꯅ ꯁꯦꯟꯅꯕ ꯉꯝꯒꯗꯕ, ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯊꯕꯛ ꯇꯧꯒꯗꯕ ꯃꯤꯁꯛ ꯑꯃ ꯄꯥꯝꯃꯤꯅꯦꯍꯦ꯫ ꯏꯅꯤꯡꯊꯧ, ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯁꯨ ꯋꯥꯕꯤꯒꯅꯨꯗ, ꯅꯅꯥꯏ ꯀꯣꯏꯔꯦꯟꯅ ꯐꯅꯕ ꯇꯧꯖꯒꯦ꯫ ꯉꯁꯤꯃꯛ ꯂꯩꯀꯣꯜ ꯅꯤꯡꯊꯤꯅ ꯁꯦꯟꯅꯅꯕ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯛꯇꯣ ꯊꯤꯖꯔꯨꯔꯒꯦ꯫ ꯅꯌꯥꯊꯪ ꯄꯤꯅꯕꯤꯌꯨ ꯏꯅꯤꯡꯊꯧ." "ꯐꯔꯦ ꯀꯣꯏꯔꯦꯟ, ꯍꯧꯖꯤꯛꯃꯛ ꯅꯅꯥꯏ ꯅꯁꯦꯜ ꯀꯌꯥ ꯂꯣꯏꯅꯗꯨꯅ ꯈꯨꯟꯁꯤꯗ ꯁꯤꯟꯕ ꯊꯨꯡꯅ ꯊꯤꯖꯔꯨꯔꯣ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯐꯪꯂꯕꯗꯤ ꯀꯣꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯒꯅꯤ, ꯑꯋꯥꯠꯄ ꯂꯩꯍꯜꯂꯣꯏ ꯍꯥꯏꯅ ꯄꯥꯎꯗꯝꯃꯨꯀꯣ ꯀꯣꯏꯔꯦꯟ." "ꯐꯒꯅꯤ ꯅꯤꯡꯊꯧ, ꯑꯗꯨꯗꯤ ꯑꯃꯨꯛꯇ ꯆꯠꯅꯕ ꯁꯦꯝ ꯁꯥꯖꯔꯨꯈꯤꯒꯦ꯫ ꯑꯗꯣ ꯁꯦꯅꯥ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯃꯄꯨꯛꯅꯤꯡ ꯄꯦꯟꯅꯕ ꯍꯔꯥꯎꯖꯅꯕ ꯍꯥꯏꯔꯝꯃꯨ꯫ ꯉꯁꯤꯗꯒꯤ ꯏꯆꯥꯅ ꯄꯥꯝꯂꯤꯕ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯍꯔꯥꯎꯅ ꯂꯣꯏꯅꯔꯤꯕ ꯂꯩꯀꯣꯜꯁꯦ ꯉꯁꯤꯗꯒꯤꯗꯤ ꯍꯦꯟꯅ ꯐꯖꯕ ꯍꯦꯜꯂꯅꯤ꯫ ꯂꯩꯀꯣꯜ ꯁꯦꯟꯅꯅꯕ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯊꯤꯕ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯃꯨꯀꯣ, ꯏꯆꯥꯗꯣ ꯍꯔꯥꯎꯅꯕ." "ꯍꯣꯏ, ꯐꯒꯅꯤ ꯅꯤꯡꯊꯧ." ꯑꯁꯨꯝꯅ ꯁꯦꯅꯥ ꯀꯣꯏꯔꯦꯟꯅ ꯔꯥꯖꯀꯨꯃꯥꯔꯤ ꯅꯤꯡꯊꯤꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ "ꯔꯥꯖꯀꯨꯃꯥꯔꯤ,
Ngasidagi Laikolse Phajaba hengatlagani. Iningthauna Laikolsibu senanabagidamagta Rajkumarigi thamoi penaba Laikolsibu ningthina senagadaba misak thiraga purau haina takpire. Ningthibi harauna mamon noktuna hairai. Ibung Koiren nasandi yamna haraure. Laikolse amaromdadi aigi thawaigumane. Nomagi Laikolsida sanahudaba matamda ai pathapam khangde. Ibung Koirena Laikolse senabina misakto pubirauko. Sena Koirenasu hoi purake hairamduna thokre. Amaromdana kun nga kana phari laikom lainang marakta kun gi hainabini. Kulgi ahal angang kayasu kun nga phari badu yengdun leiri. Ahal lamana oluwaw bo kun nga kayam pharge nga do ngasidi mamasu khar lehawge ko kun kari hal no sibo nga phari ngai bu nga lehawgi si sonoge hase masinda murum sonsonduna nga phari mamaga mapagasu ngasidi thabak suba satri aduna saksana naba kunna nga phari baduda mama memsasu asabu ko balaklami kun nga phaba loidribro nangbo lore di karo isa waramani imaga puna salasi chak thidun thamlamlabani charase ima loire aisu karage sum lekho maraksida nga phabase sum nungairakpa aduda kaningdraba ima nangsu kumo kun chakana sarukhisi aduga muglakse imaga nga phaminase ado hosikidi lao karo napabungdu waramani aikhoi ngaibada asumna memchana kun bathemduna mayumda karai ima hau kari haige adu burima asidi nga yam phare ado nomagi ahum kaksasi ko kuina sanaba mamana noktuna kumlai hoi isana wana pharakpa nga se loikhido pamui aduna ahum kaksarga loire adoima aise mina haiba luwa haina aibu yam mot proima mama su khanglibani masasi nongmata masana na leite magi haibabu thabak suba nga phaba laudagumba asi kaktani masasi nangi haibagi wakhalga poktrabani kanana hairibano isadi mote nasaksu yam phase adu kun ngasidagidi nga pharunugo nang hausi pakhang pharabani aduna nasado taru tanan layuko asumna wari sasadun lakbana mayum yauri chak saba loreduna kunkundi phamungda sangduna warbuga kaiga masadu popta kai tumkhre ngayaki matungdadi ningthogi manay amana lauribadu mamasu mapasu tarami adubu kunkundi tumli ningthogi manay amana hairai khul asida leiriba miyoi pumba lampak asida thokpiro karigumba mata haige asumna lauribadu khulgi mi yamana tarduna lampak leiribadumna tholai adubu kunkundi adumak tumdu lehauri memchana taribro moi babung thoklaslau kunkundi tumjau kisano nga pharubagi warini hoi tumjau rasano asumna mamaga mapagadu lampakta thokri Sena Koirena hairai khunja mayam atagi nate khulsidagi miyoy amakak konungdu punabagi mayam kaktokpani kahina pakhatpigano kaisu tawroi Senana makha tarai atagi nate konungda leiraga thabak sugadabani aduna kana konungda thabak suningmu yarobda hairo konungda adum leigadabani yumda hanba yade Wahaidu tabada khunja mata pakhum pirakte aduda senasu mathwai warami ngayak tumin leiringai kunkuni mapa sandrana tholaktun hairai athoiba sena nanai bu nungsibiyu nanai ai sena na hairibdu tawjage ai oina konungna thabak sujage mathwai warama sena sandragi wahaiduda apenbu oiki aduna hairai mayam pumnamak yumda hanbiro aduga miyai oiraba ipagumlaba ahal nahak amta ngaibiko memjana
Kari matauno? Konungna thabak subase yam wai hainabani. Yumda suhanba yaroi harisiga aigi nupase ngaurabra khangdeba tawrisi. Mi mayamdu mayum-mayumda sangnakre. Adubu memsadi mapuroibabu awaba takidra khanduna asum leiri senana. Kananone mi loinamag mayum-mayumda hanakre. Aduga nupi amhadi ungduna ꯑꯩꯈꯣꯏꯔꯣꯝꯗ ꯌꯦꯡꯗꯨ ꯂꯩꯔꯤꯁꯤꯕꯣ ꯀꯔꯤꯒꯤ ꯑꯣꯏꯔꯤꯕꯖꯥꯠꯅꯣ? ꯑꯊꯣꯏꯕꯁꯦꯅ ꯅꯨꯄꯤ ꯑꯁꯦ ꯑꯩꯒꯤ ꯂꯣꯏꯅꯕꯤꯅꯤ. ꯑꯣ, ꯅꯍꯥꯛꯀꯤ ꯅꯨꯄꯤ ꯑꯣꯏꯔꯦꯀꯣ. ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥ ꯑꯁꯤꯁꯨ ꯄꯥꯕꯨꯡꯁꯨ ꯑꯅꯤꯃꯛ ꯀꯣꯅꯨꯡꯗ ꯆꯠꯅꯕ ꯇꯧꯔꯁꯤ. ꯏꯃꯥ ꯑꯁꯤ ꯀꯧꯕꯤꯔꯛꯑꯣ. ꯍꯣꯏ, ꯐꯒꯅꯤ ꯁꯦꯅꯥ. ꯆꯟꯗ꯭ꯔꯅ ꯃꯦꯝꯆꯥꯕꯨ ꯀꯧꯁꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯀꯣꯅꯨꯡꯗ ꯆꯠꯅꯕ ꯍꯥꯏꯔꯝꯃꯤ. ꯃꯦꯝꯆꯥꯅ ꯀꯔꯤꯅꯣ ꯉꯥꯎꯔꯕ꯭ꯔꯣ ꯃꯈꯣꯏ ꯄꯥꯕꯨꯡ ꯅꯍꯥꯛꯄꯣ? ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯀꯣꯅꯨꯡꯗ ꯆꯠꯈ꯭ꯔꯗꯤ ꯌꯨꯝꯗ ꯍꯟꯕꯁꯨ ꯌꯥꯔꯣꯏ ꯍꯥꯏ. ꯏꯆꯥ ꯀꯨꯟꯀꯨꯟꯗꯤ ꯀꯅꯥꯒ ꯂꯩꯍꯧꯅꯤ? ꯃꯇꯩ ꯃꯅꯥꯎꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯁꯦꯅꯥꯅ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯏ. ꯏꯃꯥꯒꯤ ꯏꯆꯥꯗꯨꯁꯨ ꯀꯣꯅꯨꯡꯗ ꯂꯩꯔꯣ. ꯑꯗꯨꯅ ꯅꯆꯥꯗꯨꯁꯨ ꯀꯧꯔꯨꯔꯣ. ꯃꯦꯝꯆꯥ ꯋꯥꯔꯁꯨ ꯅꯨꯡꯉꯥꯏꯔꯁꯨ ꯃꯆꯥꯕꯨ ꯂꯥꯞꯊꯣꯛꯄꯗꯤ ꯄꯥꯝꯂꯝꯗꯦ. ꯃꯆꯥꯒꯤꯗꯃꯛ ꯍꯤꯡꯂꯤꯕꯅꯤ. ꯑꯗꯨꯅ ꯃꯆꯥ ꯀꯨꯟꯀꯨꯟꯅ ꯃꯅꯥꯛꯇꯕꯨ ꯂꯩꯔꯕꯗꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯗ꯭ꯔꯕꯤꯅꯤ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯦꯝꯆꯥꯅ ꯀꯨꯟꯀꯨꯟꯕꯨ ꯃꯌꯨꯝꯗꯒꯤ ꯄꯨꯔꯛꯏ. ꯃꯈꯣꯏ ꯑꯍꯨꯝ ꯀꯣꯅꯨꯡꯗ ꯆꯠꯅꯕ ꯁꯒꯣꯜ ꯒꯥꯔꯤꯗ ꯀꯥꯈꯠꯈ꯭ꯔꯦ. ꯀꯨꯟꯀꯨꯟꯗꯤ ꯅꯣꯛ-ꯅꯣꯛꯇꯅꯒ ꯁꯒꯣꯜ ꯒꯥꯔꯤꯗꯨ ꯇꯣꯡꯂꯤ. ꯑꯗꯨꯒ ꯃꯃꯥꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯖꯔꯤ. ꯃꯄꯥ ꯆꯟꯗ꯭ꯔꯗꯤ ꯀꯩꯁꯨ ꯈꯜꯂꯝꯗꯦ. ꯋꯥꯈꯜ ꯋꯥꯕ, ꯋꯥꯈꯜ ꯄꯤꯛꯁꯤꯟꯕꯁꯤ ꯅꯨꯄꯤꯅꯗꯤ ꯈꯔ ꯍꯦꯜꯂꯤꯕꯅꯤ. ꯑꯗꯨꯅ ꯃꯦꯝꯆꯥꯗꯤ ꯋꯥꯈꯜꯗꯨ ꯃꯋꯣꯟ-ꯃꯋꯣꯟ ꯈꯜꯂꯤ. ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯀꯣꯅꯨꯡ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ. ꯆꯟꯗ꯭ꯔꯅ ꯑꯊꯣꯏꯕꯁꯦꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯥꯡꯒꯠꯆꯒꯦꯕ. ꯏꯄꯥꯒꯨꯝꯂꯕ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ? ꯆꯤꯡꯅꯗꯅ ꯍꯥꯏꯕꯤꯔꯛꯑꯣ. ꯀꯣꯅꯨꯡꯗ ꯀꯔꯝꯕ ꯊꯕꯛꯅꯣ ꯁꯨꯒꯗꯧꯔꯤꯕꯁꯦ? ꯍꯥꯏꯕꯤꯕ ꯌꯥꯔꯣꯏꯗ꯭ꯔꯥ? ꯌꯥꯗꯦ, ꯍꯧꯖꯤꯛ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ. ꯏꯅꯤꯡꯊꯧꯅ ꯍꯣꯔꯦꯟ ꯀꯣꯅꯨꯡ ꯌꯧꯕꯒ ꯍꯥꯏꯔꯛꯀꯅꯤ. ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯀꯣꯅꯨꯡ ꯌꯧꯔꯛꯇꯨꯅ ꯁꯦꯅꯥ ꯀꯣꯏꯔꯦꯟ ꯅꯤꯡꯊꯧꯗ ꯄꯥꯎ ꯄꯨꯝꯕ ꯇꯝꯂꯨꯅꯕ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤ. ꯀꯨꯟꯀꯨꯟꯅ ꯏꯃꯥ, ꯀꯣꯅꯨꯡꯁꯦ ꯌꯥꯝꯅ ꯆꯥꯎꯕꯖꯥꯠꯅꯤꯀꯣ. ꯑꯌꯥ, ꯏꯃꯥ ꯌꯦꯡꯉꯨꯇꯨ, ꯑꯁꯣꯝꯗ ꯐꯖꯕ ꯂꯩ ꯃꯌꯥꯝꯒ ꯁꯥꯠꯂꯤ. ꯑꯗꯣ ꯍꯩꯁꯨ ꯃꯌꯥꯝ ꯄꯥꯜꯂꯤ. ꯏꯃꯥꯒꯤ ꯀꯨꯟꯀꯨꯟ, ꯅꯪꯕꯨ ꯇꯨꯃꯤꯟꯅ ꯑꯃꯨꯛꯇ ꯂꯩꯈꯣꯕ, ꯈꯠꯈꯤꯅꯨ. ꯍꯣꯔꯦꯟ ꯅꯤꯡꯊꯧꯅ ꯏꯃꯥ ꯏꯆꯥ ꯅꯪꯒꯤ ꯄꯥꯕꯨꯡꯁꯨ ꯑꯋꯥꯕ ꯑꯃ ꯇꯥꯒꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦ. ꯋꯥꯈꯜꯁꯦ ꯌꯥꯝ ꯋꯥꯏꯀꯣ, ꯈꯠꯈꯤꯅꯨ ꯑꯝꯇ. ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯔꯤ. ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯈꯨꯔꯨꯝꯖꯔꯤ. ꯑꯣ, ꯁꯦꯅꯥ ꯀꯣꯏꯔꯦꯟ ꯌꯧꯔꯛꯂꯕ꯭ꯔꯥ? ꯀꯝꯗꯧꯔꯦ? ꯊꯕꯛ ꯄꯨꯝꯕ ꯃꯥꯏ ꯄꯥꯛꯂꯕ꯭ꯔꯣ? ꯍꯣꯏ ꯏꯅꯤꯡꯊꯧ, ꯄꯥꯛꯆꯔꯦ. ꯑꯗꯣ ꯏꯅꯤꯡꯊꯧ, ꯑꯗꯣ ꯀꯩꯗꯧꯔꯕ? ꯍꯥꯏꯌꯨ, ꯀꯔꯤ ꯑꯣꯏꯔꯕꯅꯣ? ꯏꯅꯤꯡꯊꯧ, ꯄꯨꯔꯛꯂꯤꯕ ꯑꯁꯤ ꯃꯤꯑꯣꯏ ꯑꯃꯈꯛ ꯅꯠꯇꯦ, ꯑꯍꯨꯝꯅꯤ. ꯏꯃꯨꯡ ꯑꯃꯠꯇꯒꯤꯅꯤ. ꯃꯃꯥꯒ ꯃꯄꯥꯒ ꯃꯆꯥꯅꯨꯄꯥ ꯑꯃꯒꯅꯤ ꯏꯅꯤꯡꯊꯧ. ꯐꯔꯦ ꯐꯔꯦ, ꯑꯗꯨꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ. ꯌꯥꯝꯅ ꯐꯔꯦ. ꯄꯨꯁꯤꯜꯂꯛꯎ ꯄꯨꯁꯤꯜꯂꯛꯎ. ꯐꯒꯅꯤ ꯏꯅꯤꯡꯊꯧ. ꯑꯁꯤ ꯍꯥꯏꯔꯒ ꯁꯦꯅꯥ ꯊꯣꯛꯈ꯭ꯔꯦ. ꯁꯦꯅꯥꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ. ꯑꯁꯨꯝ ꯆꯪꯂꯛꯄꯗ ꯀꯨꯟꯀꯨꯟꯗꯤ ꯃꯃꯤꯠꯀ ꯀꯣꯔꯣ-ꯀꯣꯔꯣ ꯑꯣꯠꯈꯩ ꯀꯣꯅꯨꯡꯒꯤ ꯐꯖꯔꯕ ꯈꯨꯠꯁꯦꯝꯒꯤ ꯂꯩꯇꯦꯡ ꯀꯌꯥꯗꯨ ꯎꯪ-ꯎꯪꯗꯨꯅ ꯌꯦꯡꯂꯤ. ꯆꯟꯗ꯭ꯔꯅ ꯇꯥꯔꯤꯕ꯭ꯔꯥ ꯀꯨꯟꯀꯨꯟ? ꯍꯣꯔꯦꯟ ꯅꯤꯡꯊꯧ ꯃꯅꯥꯛ ꯌꯧꯕꯒ ꯈꯨꯔꯨꯝꯃꯨꯀꯣ, ꯅꯠꯇ꯭ꯔꯗꯤ ꯅꯤꯡꯊꯧꯅ ꯂꯥꯟꯅ ꯎꯈꯤꯅꯤ. ꯃꯦꯝꯆꯥꯗꯁꯨ ꯍꯥꯏꯔꯝꯃꯤ. ꯑꯁꯨꯝꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ. ꯏꯅꯤꯡꯊꯧ, ꯑꯃꯨꯛꯇ ꯆꯪꯖꯔꯛꯀꯦ. ꯑꯣ, ꯍꯣꯏ ꯍꯣꯏ. ꯃꯈꯣꯏ ꯑꯍꯨꯝꯁꯤꯔ ꯁꯦꯅꯥ? ꯍꯣꯏ ꯏꯅꯤꯡꯊꯧ. ꯏꯅꯤꯡꯊꯧ, ꯈꯨꯔꯨꯝꯖꯔꯤ. ꯀꯨꯟꯀꯨꯟ ꯎꯞꯔꯥꯡ ꯍꯦꯛ ꯎꯞꯈꯩ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯃꯤ. ꯃꯇꯧꯗꯨꯗ ꯅꯤꯡꯊꯧꯗꯨ ꯀꯟꯅ ꯅꯣꯛꯊꯣꯔꯛꯏ. ꯍꯥ, ꯅꯨꯄꯥ ꯃꯆꯥ, ꯌꯥꯔꯦ ꯌꯥꯔꯦ ꯍꯧꯒꯠꯂꯣ. ꯀꯔꯤ ꯃꯤꯡ ꯀꯧꯒꯦ ꯅꯤꯆꯥꯕꯣ? ꯑꯩꯕꯨꯔꯣ? ꯀꯨꯟꯀꯨꯟ ꯀꯧꯏ. ꯑꯗꯨꯒ ꯏꯃꯥꯒꯤꯅ ꯃꯦꯝꯆꯥ, ꯏꯄꯥꯒꯤꯅ ꯆꯟꯗ꯭ꯔ. ꯃꯊꯪ ꯀꯨꯟꯀꯨꯟꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯃꯤꯡꯁꯨ ꯇꯥꯛꯂꯤ. ꯃꯇꯧꯗꯨꯗ ꯅꯤꯡꯊꯧ ꯆꯥꯎꯕ ꯍꯦꯟꯅ ꯑꯗꯨꯝ ꯅꯣꯛꯂꯤ. ꯍꯥ, ꯍꯣꯏ ꯍꯣꯏ ꯍꯣꯏ. ꯑꯗꯣ ꯉꯁꯤꯗꯒꯤꯗꯤ ꯀꯣꯅꯨꯡꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒꯗꯕꯅꯤꯀꯣ. ꯀꯨꯟꯀꯨꯟ, ꯅꯣꯏ ꯑꯍꯨꯝꯒꯤ ꯂꯩꯐꯝꯁꯨ ꯄꯤꯒꯅꯤ. ꯀꯨꯟꯀꯨꯟꯗꯤ ꯍꯔꯥꯎꯈ꯭ꯔꯦ. ꯄꯨꯟꯁꯤꯗ
ꯑꯁꯤꯒꯨꯝꯕ ꯐꯖꯔꯕ ꯀꯣꯅꯨꯡꯗ ꯂꯩꯔꯛꯀꯅꯤ ꯊꯥꯖꯗ꯭ꯔꯕꯅꯤ꯫ ꯀꯣꯅꯨꯡꯗꯒ ꯂꯩꯔꯅꯤ ꯍꯥꯏꯕꯗꯨꯗ ꯀꯨꯟꯀꯨꯟꯗꯤ ꯍꯔꯥꯎꯈ꯭ꯔꯦ꯫ ꯑꯗꯣ ꯀꯨꯟꯀꯨꯟ, ꯅꯪꯒꯤ ꯏꯃꯥꯒ ꯕꯕꯥꯒ ꯅꯪꯒ ꯅꯣꯏ ꯑꯍꯨꯝꯅ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯂꯩꯀꯣꯜꯁꯦ ꯅꯤꯡꯊꯤꯅ ꯃꯆꯨ ꯇꯥꯅ ꯁꯦꯟꯅꯒꯗꯕꯅꯤꯀꯣ꯫ ꯅꯁꯥꯃꯛꯀꯤ ꯂꯩꯀꯣꯜꯅꯤ ꯈꯟꯅ ꯁꯦꯟꯅꯧꯀꯣ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯦꯝꯆꯥ ꯑꯋꯥꯕ ꯄꯨꯝꯕ ꯏꯄꯥꯛꯇꯒꯤ ꯀꯥꯔꯛꯄꯒꯨꯝ ꯃꯈꯩ ꯐꯪꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯤ ꯀꯣꯛꯄꯤꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯀꯨꯟꯀꯨꯟ ꯑꯃꯗꯤ ꯃꯃꯥ ꯃꯄꯥꯅ ꯂꯩꯀꯣꯜꯕꯨ ꯁꯦꯟꯅꯕꯒꯤ ꯊꯕꯛ ꯄꯨꯝꯕ ꯇꯧꯔꯝꯃꯤ꯫ ꯃꯔꯨ ꯑꯣꯏꯅ ꯀꯨꯟꯀꯨꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯂꯩꯀꯣꯜꯁꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯐꯖꯕꯁꯨ ꯍꯦꯜꯂꯛꯏ꯫ ꯅꯤꯡꯊꯤꯕꯤꯗꯤ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯇ꯭ꯔꯦ꯫ ꯅꯣꯡꯃꯇ ꯂꯩꯀꯣꯜ ꯁꯦꯟꯅꯔꯤꯕ ꯀꯨꯟꯀꯨꯟ ꯑꯃꯗꯤ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯋꯥꯔꯤ ꯁꯥꯔꯝꯗꯦ꯫ ꯑꯌꯨꯛꯀꯤ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯀꯨꯟꯀꯨꯟ ꯂꯩꯈꯣꯡ ꯀꯟꯅ ꯁꯣꯝꯂꯤ꯫ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯤ, ꯅꯤꯡꯊꯧꯁꯦ ꯃꯕꯨꯛ ꯌꯥꯝꯅ ꯐꯔꯝꯃꯤꯅꯦ꯫ ꯑꯋꯥꯕ ꯊꯕꯛꯁꯨ ꯅꯠꯇꯦ, ꯂꯩꯀꯣꯜ ꯁꯦꯟꯅꯕꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯑꯗꯨꯒ ꯏꯃꯥꯒ ꯕꯕꯥꯒꯁꯨ ꯌꯥꯝ ꯂꯨꯅ ꯇꯧꯕꯤ, ꯑꯩꯁꯨ ꯇꯧꯕꯤ꯫ ꯑꯗꯣ ꯃꯆꯥꯅꯨꯄꯤꯗꯣ ꯃꯔꯣꯜ ꯊꯣꯛꯇꯕ꯭ꯔꯥ ꯈꯪꯗꯦ, ꯅꯣꯡꯃꯗꯁꯨ ꯀꯧꯕꯤꯔꯛꯇꯦꯕ꯫ ꯃꯁꯛꯅꯤ ꯀꯥꯏꯅ ꯃꯌꯥꯝ ꯍꯦꯛ ꯐꯖꯈꯩ ꯊꯣꯛ ꯂꯥꯎꯅ ꯀꯣꯏ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯀꯨꯟꯀꯨꯟ, ꯀꯩ ꯋꯥꯔꯤꯅꯣ ꯁꯥꯔꯤꯗꯨꯕꯣ? ꯀꯅꯥꯒꯅꯣ? ꯅꯥꯀꯟꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯅꯤꯡꯊꯤꯕꯤꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯀꯨꯟꯀꯨꯟꯁꯨ ꯈꯪꯄ꯭ꯔꯦꯛꯀ ꯈꯪꯈꯩ꯫ ꯀꯔꯤ? ꯀꯅꯥ? ꯑꯁ, ꯔꯥꯖꯀꯨꯃꯥꯔꯤ, ꯑꯩꯕꯨꯔꯣ? ꯀꯨꯟꯀꯨꯟ ꯄꯥꯈꯠꯃꯟꯗꯅ ꯋꯥ ꯑꯃ ꯐꯥꯎꯕ ꯆꯨꯝꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯅꯤꯡꯊꯤꯕꯤꯗꯤ ꯀꯨꯟꯀꯨꯟꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯂꯤ꯫ ꯀꯨꯟꯀꯨꯟꯗꯤ ꯀꯤꯕꯣꯏ ꯀꯔꯤꯕꯣꯏ ꯄꯥꯈꯠꯈ꯭ꯔꯦ꯫ ꯅꯤꯡꯊꯤꯕꯤꯅ ꯀꯧꯔꯛꯏ, ꯀꯨꯟꯀꯨꯟ, ꯉꯁꯤꯗꯒꯤ ꯀꯧꯔꯒꯦꯀꯣ꯫ ꯀꯨꯟꯀꯨꯟ, ꯃꯤꯡꯁꯤ ꯀꯧꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ꯫ ꯀꯨꯟꯀꯨꯟ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯂꯤ꯫ ꯀꯨꯟꯀꯨꯟꯗꯤ ꯑꯁꯨꯝꯅ ꯈꯜꯂꯤ, ꯑꯁꯤ ꯐꯖꯕꯁꯦ ꯇꯣꯛ ꯂꯥꯎ ꯅꯨꯡꯁꯤ ꯍꯥꯏꯅꯤꯀꯣ꯫ ꯈꯨꯅꯣꯛꯅꯤ ꯀꯥꯏꯅ, ꯑꯁ ꯈꯪꯗꯦꯗ, ꯑꯁꯤ ꯂꯩꯁꯥꯕꯤꯁꯦ ꯅꯣꯛꯄꯁꯨ ꯐꯖꯩ, ꯀꯞꯄꯁꯨ ꯐꯖꯔꯝꯅꯤ꯫ ꯃꯥ ꯁꯨꯝ ꯅꯣꯛ ꯂꯩꯔꯗꯤ ꯑꯩ ꯊꯕꯛꯁꯦ ꯂꯣꯏꯁꯤꯟꯕ ꯉꯝꯃꯔꯣꯏ꯫ ꯑꯗꯨꯗꯤ ꯍꯦꯛꯇ ꯍꯥꯏꯔꯒꯦꯗ꯫ ꯔꯥꯖꯀꯨꯃꯥꯔꯤ, ꯅꯣꯛꯄꯗꯣ ꯂꯦꯞꯄꯣ꯫ ꯅꯪ ꯁꯨꯝ ꯅꯣꯛꯑꯗꯤ ꯑꯩ ꯊꯕꯛꯁꯦ ꯂꯣꯏꯁꯤꯟꯕ ꯉꯝꯃꯔꯣꯏꯕ꯫ ꯅꯣꯛꯄꯗꯣ ꯂꯦꯞꯄꯣ꯫ ꯀꯨꯟꯀꯨꯟꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅꯤꯡꯊꯤꯕꯤꯗꯤ ꯑꯁꯨꯝ ꯅꯣꯛꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯤꯕꯤꯅ, ꯑꯗꯣ ꯀꯨꯟꯀꯨꯟ, ꯀꯩꯒꯤꯅꯣ ꯅꯣꯛꯄꯕꯨ ꯂꯦꯞꯄꯣ ꯍꯥꯏꯁꯤꯕꯣ? ꯅꯪꯅ ꯅꯣꯛꯄꯁꯦ ꯑꯩ ꯀꯩꯅꯣꯝ ꯇꯧꯏ, ꯑꯗꯨꯝ ꯌꯦꯡꯅꯤꯡꯉꯤ, ꯑꯗꯨꯒꯤꯅꯤ ꯅꯣꯛꯄ ꯇꯣꯛꯑꯣ ꯍꯥꯏꯁꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯅꯤꯡꯊꯧꯁꯨ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯌꯥꯝꯅ ꯐꯖꯔꯝꯃꯤꯗꯅ ꯏꯆꯥ ꯀꯨꯟꯀꯨꯟꯅ ꯂꯩꯀꯣꯜꯁꯦ ꯁꯦꯟꯅꯕꯗꯒꯤ꯫ ꯑꯗꯣ ꯀꯨꯟꯀꯨꯟ, ꯉꯁꯤꯗꯤ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯀꯣ꯫ ꯍꯣꯏ, ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯕꯤꯌꯨ, ꯑꯩ ꯏꯅꯤꯡꯊꯧꯅ ꯍꯥꯏꯕꯗꯣ ꯂꯣꯏꯅ ꯌꯥꯗꯣꯏꯅꯤ꯫ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯤꯕ ꯏꯄꯪ ꯄꯪ ꯃꯇꯧꯗꯨ ꯎꯕꯗ ꯅꯤꯡꯊꯧꯁꯨ ꯑꯁꯥꯎꯕ ꯑꯃꯠꯇ ꯄꯣꯛꯂꯝꯗꯦ꯫ ꯀꯨꯟꯀꯨꯟ, ꯎꯕ꯭ꯔꯥ? ꯑꯩꯒꯤ ꯁꯒꯣꯜ ꯊꯝꯂꯤꯕ ꯁꯒꯣꯜꯁꯪꯁꯤꯗ ꯃꯈꯣꯡ ꯇꯦꯛꯄ ꯁꯒꯣꯜ ꯑꯃ ꯌꯥꯎꯔꯤꯕꯁꯦ, ꯉꯁꯤꯗꯒꯤ ꯁꯒꯣꯜꯁꯦ ꯏꯆꯥꯅ ꯁꯦꯟꯅꯔꯣꯀꯣ꯫ ꯅꯥꯕ ꯐꯕꯒ ꯁꯒꯣꯜ ꯑꯁꯦ ꯏꯆꯥꯗ ꯄꯤꯔꯗꯕꯅꯤ꯫ ꯀꯨꯟꯀꯨꯟ ꯌꯥꯝꯅ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯃꯁꯥ ꯄꯨꯝꯕ ꯎꯞꯊꯔꯒ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯃꯇꯧꯗꯨ ꯅꯤꯡꯊꯤꯕꯤꯁꯨ ꯎꯔꯤꯕꯅꯤ꯫ ꯏꯆꯝ ꯆꯝꯖꯕ ꯀꯨꯟꯀꯨꯟꯒꯤ ꯃꯇꯧꯁꯤꯗ ꯊꯃꯣꯏꯗꯁꯨ ꯅꯨꯡꯁꯤ ꯃꯤꯍꯨꯜ ꯆꯣꯡꯕ ꯍꯧꯔꯛꯈꯤ꯫ ꯀꯨꯟꯀꯨꯟ, ꯑꯩ ꯆꯪꯉꯒꯦꯀꯣ꯫ ꯅꯤꯡꯊꯤꯕꯤꯅ ꯀꯨꯟꯀꯨꯟꯗ ꯍꯥꯏꯔꯛꯄꯅꯤ꯫ ꯀꯨꯟꯀꯨꯟꯅ ꯍꯣꯏ ꯐꯥꯎꯕ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯅꯤꯡꯊꯤꯕꯤꯗꯤ ꯆꯦꯟꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯍꯔꯥꯎꯕꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯆꯥꯎꯕꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯅꯤꯡꯊꯧꯅ, ꯀꯨꯟꯀꯨꯟ, ꯁꯒꯣꯜꯁꯦ ꯉꯁꯤꯗꯒꯤ ꯅꯪꯅ ꯁꯦꯟꯅꯔꯣꯀꯣ꯫ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯀꯣ꯫ ꯅꯪꯅ ꯁꯦꯕꯥ ꯇꯧꯔꯗꯤ ꯁꯒꯣꯜꯁꯦ ꯊꯨꯅ ꯐꯗꯧꯕ ꯍꯦꯛ ꯃꯥꯜꯂꯤ꯫ ꯍꯣꯏ ꯅꯤꯡꯊꯧ, ꯑꯩ ꯁꯦꯟꯅꯔꯒꯦ꯫ ꯀꯨꯟꯀꯨꯟ, ꯉꯁꯤꯗꯒꯤꯗꯤ ꯅꯁꯥꯗꯨꯁꯨ ꯈꯔ ꯅꯥꯟꯕ ꯇꯝꯃꯨꯀꯣ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯀꯥꯎꯒꯅꯨꯀꯣ꯫ ꯉꯁꯤꯗꯒꯤ ꯃꯣꯠꯄ ꯌꯥꯗꯦꯀꯣ꯫ ꯆꯠꯂꯣ, ꯅꯊꯧ ꯇꯧꯖꯧꯔꯣ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯀꯨꯟꯀꯨꯟꯗꯤ ꯁꯒꯣꯜ ꯁꯦꯟꯅꯕꯒ ꯂꯩꯈꯣꯡ ꯁꯣꯝꯕꯒ ꯏꯁꯤꯡ ꯆꯥꯏꯕꯒ ꯅꯨꯡꯇꯤꯒꯤ ꯇꯧꯕꯁꯤꯗ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯃꯣꯠꯄ ꯍꯦꯟꯒꯠꯂꯛꯏ꯫ ꯃꯃꯥꯒ ꯃꯄꯥꯒꯗꯤ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ ꯍꯥꯏꯔꯁꯨ ꯀꯨꯟꯀꯨꯟꯅꯗꯤ ꯏꯟꯕꯤꯔꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯀꯨꯟꯀꯨꯟ ꯆꯥꯛ ꯀꯟꯅ ꯆꯥꯔꯤ꯫ ꯅꯤꯡꯊꯤꯕꯤꯅ ꯀꯨꯟꯀꯨꯟꯗ ꯀꯧꯔꯛꯏ, ꯑꯣ ꯀꯨꯟꯀꯨꯟ, ꯇꯥꯕ꯭ꯔꯣ? ꯀꯨꯟꯀꯨꯟ!
ꯀꯨꯟꯀꯨꯟꯁꯨ ꯇꯥꯔꯗꯨꯅ ꯆꯥꯛ ꯄꯨꯈꯝ ꯄꯥꯏꯅ ꯅꯤꯡꯊꯤꯕꯤꯅ ꯀꯧꯕꯗꯨ ꯆꯦꯜꯂꯛꯏ꯫ ꯅꯤꯡꯊꯤꯕꯤ ꯄꯨꯈ꯭ꯔꯤꯗ ꯂꯩ ꯍꯦꯛꯄꯗ ꯁꯣꯏꯕ ꯁꯥꯔꯒ ꯊꯑꯣꯏꯅ ꯄꯨꯈ꯭ꯔꯤꯗꯨꯗ ꯀꯨꯝꯂꯤꯕꯅꯤ꯫ ꯀꯨꯟꯀꯨꯟ, ꯑꯩ ꯄꯨꯈ꯭ꯔꯤꯗ ꯇꯥꯁꯤꯜꯂꯦ, ꯑꯝꯇ ꯂꯧꯈꯠꯄꯤꯌꯣ꯫ ꯑꯁ, ꯑꯗꯨꯝ ꯀꯥꯔꯛꯑꯣ, ꯏꯊꯦꯟ ꯊꯦꯟꯕꯗꯨꯕꯨ꯫ ꯋꯥ ꯉꯥꯡꯅ ꯉꯥꯡꯅ ꯆꯥꯛꯁꯨ ꯆꯥꯔꯤ꯫ ꯅꯤꯡꯊꯤꯕꯤꯗꯤ ꯅꯣꯛꯅꯤꯡꯉꯁꯨ ꯅꯣꯛꯊꯣꯛꯇ꯭ꯔꯦ, ꯊꯃꯣꯏꯗ ꯑꯣꯏꯅ ꯅꯣꯛꯆꯩ꯫ ꯃꯁꯤꯒꯤ ꯄꯥꯈꯪ ꯑꯄꯪꯁꯦ, ꯂꯨꯍꯧꯕꯁꯦ, ꯃꯁꯥ ꯃꯣꯠꯂꯤꯁꯤ ꯀꯣꯛꯅꯕ ꯍꯥꯏꯒꯦ ꯇꯧꯔꯒ ꯐꯩ ꯁꯥꯎꯁꯤꯟꯅꯒꯦꯕ꯫ ꯀꯨꯟꯀꯨꯟ, ꯏꯄꯥ ꯅꯤꯡꯊꯧꯗ ꯇꯥꯛꯊꯣꯛꯀꯅꯤ꯫ ꯄꯨꯈ꯭ꯔꯤ ꯇꯥꯁꯤꯜꯂꯒ ꯂꯩꯔꯤꯉꯩ ꯀꯟꯕꯤꯌꯨ ꯍꯥꯏꯕ ꯌꯥꯗꯦ, ꯆꯥꯛ ꯆꯥꯔꯒ ꯂꯩ ꯍꯥꯏꯅ ꯑꯩꯗꯤꯅꯦ ꯍꯥꯏꯗꯣꯛꯀꯅꯤ꯫ ꯉꯁꯤꯗꯒꯤ ꯀꯣꯅꯨꯡꯗꯁꯨ ꯂꯩꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯒꯅꯤ꯫ ꯐꯔꯦ, ꯑꯩꯅ ꯆꯤꯡꯈꯠꯇ꯭ꯔꯁꯨ ꯀꯥꯈꯠꯄ ꯉꯝꯃꯤ꯫ ꯃꯁꯤꯡꯒ ꯇꯨꯝꯊꯣꯛꯇꯅ ꯃꯇꯧ ꯃꯥꯟꯅ ꯁꯥꯎꯁꯤꯟꯅꯔꯤ꯫ ꯀꯨꯟꯀꯨꯟꯗꯤ ꯄꯥꯈꯠꯄꯗ ꯂꯣꯏꯔꯦ꯫ ꯉꯥꯏꯈꯣ, ꯀꯥꯔꯛꯈꯤꯅꯣꯕ, ꯑꯩ ꯅꯪ ꯀꯜꯂꯒꯦꯕ, ꯀꯥꯔꯛꯀꯅꯨꯀꯣ꯫ ꯑꯗꯣ ꯅꯤꯡꯊꯧꯗ ꯍꯥꯏꯗꯣꯛꯀꯅꯣꯕ꯫ ꯅꯤꯡꯊꯧꯗ ꯍꯥꯏꯗꯣꯛꯑꯗꯤ ꯏꯃꯥꯒ ꯏꯄꯥꯒꯁꯨ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯍꯥꯟꯅꯒꯨꯝ ꯋꯥꯔꯅꯤ꯫ ꯍꯥꯏꯗꯣꯛꯀꯅꯨꯀꯣ, ꯑꯩ ꯅꯪ ꯆꯤꯡꯈꯠꯂꯒꯦꯕ꯫ ꯀꯨꯟꯀꯨꯟ ꯇꯟꯅ ꯄꯨꯈ꯭ꯔꯤꯗꯨꯗ ꯃꯈꯣꯡ ꯅꯥꯝꯃ ꯀꯨꯝꯂꯒ ꯅꯤꯡꯊꯤꯕꯤꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ ꯆꯤꯡꯈꯠꯂꯤ꯫ ꯌꯥꯝ ꯂꯨꯃꯤꯅꯦ, ꯆꯤꯡꯈꯠꯄꯒ ꯉꯝꯗꯦꯕ, ꯑꯔꯣꯏꯕꯤ ꯊꯥꯔꯒ ꯆꯤꯡꯒꯦ꯫ ꯀꯨꯟꯀꯨꯟ ꯄꯨꯈ꯭ꯔꯤꯗ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯤꯕꯤ ꯅꯣꯛꯊꯣꯔꯛꯏ꯫ ꯀꯨꯟꯀꯨꯟ, ꯅꯪ ꯉꯁꯤꯗꯒꯤ ꯃꯣꯠꯂꯅꯨꯀꯣ, ꯍꯦꯛ ꯃꯣꯠꯂꯝꯕꯗ ꯏꯄꯥꯗ ꯍꯥꯏꯔꯒꯅꯦ ꯀꯣꯅꯨꯡꯗꯒꯤ ꯇꯥꯟꯊꯣꯛꯍꯟꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯤꯕꯤ ꯀꯨꯟꯀꯨꯟꯅ ꯅꯨꯡꯁꯤꯅ ꯑꯃꯨꯛꯇꯪ ꯅꯣꯛꯁꯤꯜꯂꯝꯂꯒ ꯆꯦꯟꯈ꯭ꯔꯦ꯫ ꯀꯨꯟꯀꯨꯟꯅ ꯑꯌꯥ, ꯅꯨꯡꯁꯤꯅꯒ ꯅꯣꯛꯁꯤꯜꯂꯛꯏ, ꯑꯌꯥ, ꯍꯤꯍꯤ, ꯄꯨꯈ꯭ꯔꯤꯁꯤꯗ ꯏꯁꯥꯁꯦ ꯁꯦꯡꯗꯣꯛꯂꯒꯦꯗ꯫ ꯑꯁꯨꯝꯅ ꯀꯨꯟꯀꯨꯟ ꯃꯁꯥ ꯅꯥꯟꯕ ꯍꯧꯔꯛꯏ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯁꯥ ꯅꯥꯜꯂꯛꯄꯗꯒꯤ ꯍꯦꯟꯅ ꯐꯖꯔꯛꯏ꯫ ꯑꯁꯦꯡꯕꯒꯤꯅꯤ ꯀꯨꯟꯀꯨꯟ ꯑꯋꯥꯕ ꯂꯥꯏꯔꯕ ꯃꯆꯥ ꯑꯣꯏꯔꯨꯕꯒꯤ ꯃꯁꯥꯗ ꯐꯖꯕ ꯑꯊꯤꯕ, ꯂꯨꯕ ꯅꯥꯟꯕ ꯈꯪꯗꯕ ꯃꯈꯩ ꯅꯨꯡꯇꯤꯒꯤ ꯊꯕꯛ ꯁꯨꯕꯒꯤ ꯊꯤꯕꯅꯤ꯫ ꯃꯤꯌꯥꯝꯅꯁꯨ ꯂꯨꯋꯥꯎꯕ ꯀꯨꯟꯀꯨꯟ ꯍꯥꯏꯅꯕꯅꯤ꯫ ꯑꯁꯦꯡꯕꯒꯤꯗꯤ ꯀꯨꯟꯀꯨꯟꯁꯤ ꯅꯨꯄꯥꯗ ꯅꯨꯄꯥꯅꯤ, ꯃꯁꯥ ꯃꯎ ꯐꯩ, ꯌꯦꯡꯕꯗ ꯃꯤꯐꯝ ꯍꯣꯡꯅꯤꯡꯗꯦ, ꯈꯔ ꯄꯪꯕꯒꯤ ꯋꯥꯅꯤ꯫ ꯅꯤꯡꯊꯤꯕꯤꯅ ꯅꯤꯡꯊꯧꯗꯁꯨ ꯍꯥꯏꯔꯝꯃꯤ, ꯏꯄꯥ ꯅꯤꯡꯊꯧ, ꯀꯨꯟꯀꯨꯟꯁꯦ ꯏꯄꯪ ꯍꯦꯛ ꯄꯪꯈꯩ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯁꯤ, ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯍꯥꯏꯕ, ꯁꯣꯏꯕꯅꯤ꯫ ꯅꯤꯡꯊꯧ ꯅꯣꯛꯐꯦꯠ ꯇꯧꯅ, ꯍꯣꯏꯗ ꯁꯣꯏꯕ ꯅꯠꯇꯦ, ꯏꯆꯥꯒꯤꯗꯣ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯈꯤꯕꯅꯤ꯫ ꯅꯨꯡꯁꯤꯌꯨ, ꯑꯩꯁꯦ ꯅꯄꯥꯅꯤꯅꯦ, ꯏꯆꯥꯒꯤ ꯄꯨꯛꯆꯦꯜ ꯀꯔꯤꯒꯤ ꯈꯪꯉꯣꯏ꯫ ꯅꯤꯡꯊꯤꯕꯤꯗꯤ ꯏꯀꯥꯏꯈ꯭ꯔꯦ, ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯍꯔꯥꯎꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯄꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯃꯦꯝꯆꯥ ꯑꯃꯗꯤ ꯆꯟꯗ꯭ꯔꯁꯨ ꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯦꯝꯆꯥꯒ ꯆꯟꯗ꯭ꯔꯒ ꯂꯥꯛꯄ ꯎꯕꯗ ꯅꯤꯡꯊꯤꯕꯤꯗꯤ ꯃꯀꯣꯛꯀ ꯈꯨꯝꯗꯅ ꯏꯀꯥꯏꯕꯒꯤ ꯃꯑꯣꯡꯗꯒ ꯂꯩꯖꯩ꯫ ꯅꯤꯡꯊꯧꯅ, ꯃꯁꯤ ꯌꯦꯡꯉꯨꯅꯦ, ꯇꯧꯔꯣ, ꯏꯆꯥꯒꯤ ꯑꯄꯥꯝꯕꯗ ꯇꯧꯔꯣꯀꯣ, ꯏꯄꯥꯁꯦ ꯅꯤꯡꯊꯧꯒꯤ ꯐꯝꯁꯦ ꯀꯨꯏꯅ ꯄꯥꯏꯕ ꯐꯪꯉꯣꯏꯗꯧꯔꯦ꯫ ꯐꯥꯒꯤ ꯇꯧꯔꯤꯕꯅꯤ ꯃꯆꯥꯅꯨꯄꯤꯗ꯫ ꯅꯤꯡꯊꯧꯅ ꯆꯟꯗ꯭ꯔꯒ ꯃꯦꯝꯆꯥꯒ ꯆꯪꯂꯛꯄꯗꯨꯗ, ꯂꯥꯛꯑꯣ, ꯆꯪꯉꯛꯑꯣ, ꯆꯟꯗ꯭ꯔ, ꯀꯔꯤ ꯂꯩꯔꯦ? ꯀꯔꯤ ꯍꯥꯏꯅꯤꯡꯕ? ꯍꯥꯏꯔꯣ꯫ ꯏꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯔꯤ, ꯑꯇꯣꯞꯄ ꯍꯥꯏꯅꯤꯡꯕꯗꯤ ꯂꯩꯖꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯜꯗ ꯑꯃꯨꯛꯇ ꯆꯠꯆꯔꯨꯒꯦ, ꯏꯆꯥ ꯀꯨꯟꯀꯨꯟꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯉꯁꯤꯃꯛ ꯌꯥꯔꯒꯗꯤ ꯆꯠꯆꯔꯨꯒꯦ, ꯍꯌꯦꯡ ꯑꯃꯨꯛ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯆꯒꯦ꯫ ꯑꯣ, ꯍꯣꯏ, ꯑꯗꯨꯒꯤ ꯑꯣꯏꯔꯦ, ꯆꯠꯂꯨꯔꯣ, ꯑꯗꯨꯒꯤ ꯑꯣꯏꯔꯦ꯫ ꯑꯩꯁꯨ ꯆꯠꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯍꯜ ꯑꯣꯏꯔꯦꯗꯣ, ꯑꯗꯨꯅ ꯂꯝ ꯂꯥꯞꯅ ꯂꯝꯁꯥꯡ ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯅꯤꯡꯊꯤꯕꯤꯅ ꯃꯔꯛ ꯊꯠꯂꯛꯏ, ꯄꯥꯕꯨꯡ, ꯑꯩꯁꯨ ꯆꯠꯄ ꯌꯥꯎꯔꯨꯒꯦꯕ, ꯀꯨꯟꯀꯨꯟꯒꯤ ꯌꯨꯝꯗ ꯆꯠꯄꯗꯣ, ꯀꯣ ꯄꯥꯕꯨꯡ, ꯀꯣ ꯍꯥꯏꯕ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯒꯤ ꯊꯃꯣꯏ ꯈꯪꯉꯤ꯫ ꯃꯍꯥꯛꯅ ꯀꯨꯟꯀꯨꯟ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯏ, ꯆꯠꯂꯨꯔꯣ, ꯑꯗꯣ ꯇꯔꯥꯏ ꯆꯠꯄ ꯌꯥꯔꯣꯏ꯫ ꯏꯌꯥ ꯅꯨꯄꯥ, ꯍꯣꯏ, ꯆꯠꯂꯣ, ꯂꯥꯟꯃꯤ ꯈꯔꯒ ꯂꯣꯏꯅꯈꯣꯀꯣ꯫ ꯂꯩꯅꯤꯡꯕ ꯃꯐꯝꯗ ꯂꯩꯔꯨꯁꯣ, ꯑꯗꯨꯒꯅꯦ ꯏꯄꯥꯅ ꯁꯤꯗ꯭ꯔꯤꯉꯩ ꯀꯣꯅꯨꯡꯁꯤꯗ ꯍꯜꯂꯛꯎꯀꯣ꯫ ꯅꯤꯡꯊꯧ ꯈꯨꯕꯝꯒ ꯁꯤꯟꯅꯈꯤꯗ ꯋꯥꯠꯂꯤꯕꯅꯤꯀꯣ꯫ ꯃꯦꯝꯆꯥꯒ ꯆꯟꯗ꯭ꯔꯒꯁꯨ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯈꯣꯏꯁꯨ ꯈꯪꯉꯤ ꯀꯨꯟꯀꯨꯟꯕꯨ ꯅꯤꯡꯊꯤꯕꯤꯒꯤ ꯕꯣꯔ ꯑꯣꯏꯅꯤꯡꯕꯗꯣ꯫ ꯅꯤꯡꯊꯤꯕꯤ ꯍꯔꯥꯎꯃꯟꯗꯨꯅ, ꯄꯥꯕꯨꯡ, ꯏꯕꯨꯡ ꯁꯅꯥ ꯀꯣꯏꯔꯦꯟꯗ ꯑꯣꯏꯅ ꯍꯥꯏꯕꯤꯌꯨ, ꯀꯨꯟꯀꯨꯟ ꯍꯣꯏꯗ ꯆꯠꯄꯗ ꯉꯥꯛ ꯁꯦꯟꯅꯕ ꯂꯥꯟꯃꯤ ꯈꯔ ꯈꯜꯂꯛꯑꯣ ꯍꯥꯏꯕꯤꯌꯨ꯫ ꯑꯗꯣ ꯏꯕꯨꯡ ꯁꯦꯅꯥꯗꯤ ꯄꯥꯕꯨꯡꯒ ꯀꯣꯅꯨꯡꯗ ꯂꯩꯃꯤꯟꯅꯔꯝꯃꯣ,
ꯅꯨꯃꯤꯠ ꯈꯔꯅꯤꯈꯛ ꯂꯩꯔꯛꯀꯦ ꯑꯗꯨꯒ ꯑꯃꯨꯛ ꯊꯨꯅ ꯍꯜꯂꯛꯀꯦꯕ. ꯍꯣꯏ ꯍꯣꯏ ꯑꯗꯣ ꯀꯨꯟꯀꯨꯟꯒ ꯅꯈꯣꯏ ꯑꯅꯤ ꯏꯄꯥꯒꯤ ꯀꯥꯗ ꯆꯪꯉꯛꯈꯣꯀꯣ. ꯑꯁꯨꯝꯅ ꯆꯠꯂꯝꯗꯥꯏꯗ ꯃꯄꯥ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯕ ꯆꯪꯉꯛꯏ. ꯃꯄꯥ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, ꯀꯨꯟꯀꯨꯟ, ꯉꯁꯤꯗꯒꯤ ꯏꯆꯥꯅꯨꯄꯤ ꯁꯦꯟꯅꯕꯒꯤꯅꯦ ꯊꯕꯛ ꯑꯃꯨꯛ ꯇꯧꯔꯣꯀꯣ. ꯂꯩꯀꯣꯜ ꯁꯦꯟꯅꯕꯁꯨ ꯌꯥꯗ꯭ꯔꯦ, ꯏꯆꯥꯅꯨꯄꯤ ꯑꯣꯏꯅ ꯁꯦꯟꯅꯔꯣꯀꯣ. ꯏꯆꯦ, ꯁꯤꯒꯤ ꯐꯤꯖꯣꯜꯁꯦ ꯁꯦꯠꯆꯤꯜꯂꯨ. ꯑꯌꯥ, ꯏꯅꯤꯡꯊꯧ, ꯌꯥꯝ ꯐꯖꯩ ꯐꯤꯖꯣꯜꯁꯦ. ꯃꯃꯤꯡ ꯈꯪꯅꯤꯡꯉꯤ, ꯑꯝꯇ ꯍꯥꯏꯕꯤꯌꯨ. ꯑꯣ, ꯁꯤꯒꯤ ꯐꯤꯖꯣꯜꯁꯦ ꯅꯤꯡꯊꯧꯒꯤ ꯐꯤꯖꯣꯜ ꯀꯧꯕꯅꯤꯀꯣ ꯏꯆꯦꯁꯦ. ꯀꯌꯥꯗ ꯄꯪꯈ꯭ꯔꯕꯅꯣ ꯁꯤꯕꯣ. ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯑꯣꯏꯔꯕꯅꯤ, ꯄꯨꯝꯅꯃꯛ ꯅꯪꯒꯤꯅꯤꯀꯣ. ꯆꯠꯂꯣ ꯆꯠꯂꯣ, ꯊꯦꯡꯈ꯭ꯔꯅꯤ. ꯑꯗꯨꯒ ꯅꯣꯏ ꯍꯜꯂꯛꯄꯒ ꯏꯆꯥꯅꯨꯄꯤꯒ ꯅꯈꯣꯏ ꯑꯅꯤꯁꯨ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯔꯅꯤ. ꯑꯗꯨꯅ ꯀꯨꯏꯅ ꯂꯩꯔꯛꯀꯅꯨꯀꯣ. ꯑꯁꯨꯝꯅ ꯀꯣꯅꯨꯡꯗꯒꯤ ꯃꯅꯥꯏ ꯃꯁꯤꯡ ꯀꯌꯥ ꯂꯣꯏꯅꯗꯨꯅ ꯀꯨꯟꯀꯨꯟꯒꯤ ꯈꯨꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ. ꯉꯁꯤꯗꯤ ꯅꯤꯡꯊꯤꯕꯤ ꯍꯔꯥꯎꯕꯒꯤ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯦ. ꯌꯦꯡꯕꯗ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕ ꯀꯨꯟꯀꯨꯟꯅ ꯅꯤꯡꯊꯧ ꯑꯃꯒꯤ ꯐꯖꯔꯕ ꯐꯤꯖꯣꯜ ꯀꯌꯥ ꯁꯦꯠ ꯆꯥꯗꯨꯅ ꯂꯩꯇꯦꯡꯕꯗꯨ ꯎꯕꯗ ꯀꯨꯟꯀꯨꯟꯗ ꯇꯞꯅ ꯉꯥꯊꯗꯨꯅ, ꯀꯨꯟꯀꯨꯟ, ꯅꯪꯁꯦ ꯌꯥꯝ ꯐꯖꯔꯝꯃꯤ. ꯐꯖꯩ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯃꯥꯅꯁꯨ. ꯑꯩꯁꯦ ꯐꯖꯩ ꯍꯥꯏ ꯅꯨꯡꯇꯤꯒꯤ. ꯑꯗꯣ ꯀꯨꯟꯀꯨꯟ, ꯑꯩꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯅꯨꯀꯣ. ꯑꯩ ꯅꯪꯒ ꯂꯩꯃꯤꯟꯅꯔꯁꯤꯀꯣ. ꯍꯣꯏ, ꯑꯗꯨꯝ ꯂꯩꯃꯤꯟꯅꯁꯤꯀꯣ. ꯅꯪꯁꯨ ꯑꯩ ꯊꯥꯗꯣꯛꯀꯅꯨ. ꯑꯁꯨꯝꯅ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕꯒꯤ ꯇꯥꯟꯊꯥꯗ ꯂꯥꯛꯄꯗ ꯈꯪꯍꯧꯗꯦ ꯀꯨꯟꯀꯨꯟꯒꯤ ꯈꯨꯜ ꯌꯧꯈꯤꯕ. ꯀꯨꯟꯀꯨꯟꯗꯤ ꯅꯤꯡꯊꯤꯕꯤꯒ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯔꯤ. ꯈꯨꯜ ꯌꯧꯔꯦ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯕ ꯃꯈꯩ ꯃꯦꯝꯆꯥꯒ ꯆꯟꯗ꯭ꯔꯒꯗꯤ ꯁꯒꯣꯜ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯈ꯭ꯔꯦ. ꯈꯨꯜꯗꯨꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯊꯣꯡꯒꯥꯜꯗ ꯆꯦꯟꯊꯣꯛꯅꯔꯛꯇꯨꯅ ꯏꯪꯉ ꯉꯛꯅ ꯌꯦꯡꯅꯔꯤ. ꯇꯥꯕ꯭ꯔꯣ ꯀꯨꯟꯀꯨꯟ, ꯀꯨꯝꯂꯛꯑꯣ ꯌꯥꯔꯦꯅꯦ ꯅꯪꯕꯣ, ꯌꯨꯝ ꯌꯧꯔꯦ. ꯌꯨꯝ ꯌꯧꯔꯦ, ꯀꯨꯝꯃꯁꯤ. ꯀꯨꯟꯀꯨꯟ ꯑꯃꯗꯤ ꯅꯤꯡꯊꯤꯕꯤ ꯑꯅꯤꯅ ꯁꯒꯣꯜ ꯒꯥꯔꯤꯗꯒꯤ ꯀꯨꯝꯂꯛꯄꯗꯨꯗꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯂꯝꯃꯤ. ꯑꯋꯥꯕ ꯃꯆꯥ ꯂꯦꯝꯅ ꯃꯥꯡꯗꯦ ꯍꯥꯏꯕꯗꯨꯅꯤ. ꯊꯃꯣꯏ ꯁꯦꯡꯂꯕ ꯃꯤꯁꯛꯇꯨꯒꯤ ꯃꯔꯨꯞ ꯋꯥꯠꯇꯦ ꯍꯥꯏꯕꯗꯨꯅꯤ. ꯑꯆꯨꯝꯕꯅꯤ ꯃꯗꯨ. ꯉꯁꯤꯗꯤ ꯀꯨꯟꯀꯨꯟ ꯅꯤꯡꯊꯧ ꯑꯣꯏꯔꯦ ꯍꯥꯏꯕ ꯌꯥꯏ. ꯑꯆꯨꯝꯕ ꯆꯠꯄ, ꯑꯋꯥꯕ ꯃꯁꯛ ꯈꯪꯕ, ꯃꯤꯉꯣꯟꯗ ꯅꯣꯂꯨꯛꯅ ꯆꯠꯆꯕ ꯉꯁꯤꯗꯤ ꯅꯤꯡꯊꯧ ꯑꯣꯏꯔꯦꯗꯣ. ꯀꯨꯟꯀꯨꯟꯒꯤ ꯌꯨꯝꯗꯨ ꯃꯇꯝ ꯀꯨꯏꯅ ꯃꯤ ꯂꯩꯅꯔꯨꯗꯕꯒꯤ ꯅꯥꯄꯤ ꯁꯤꯡꯕꯤ ꯌꯥꯝꯅꯁꯨ ꯍꯧꯔꯝꯃꯤ. ꯈꯨꯗꯛꯇ ꯃꯅꯥꯏꯁꯤꯡꯗꯨꯗ ꯊꯧꯗꯥꯗꯨꯅ ꯌꯨꯝ ꯏꯪꯈꯣꯜꯁꯤꯡꯗꯨ ꯁꯦꯡꯗꯣꯛꯍꯜꯂꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯖꯤꯟꯈ꯭ꯔꯦ. ꯆꯟꯗ꯭ꯔꯅ, ꯀꯨꯟꯀꯨꯟ, ꯉꯁꯤꯗꯤ ꯀꯣꯅꯨꯡꯗ ꯍꯜꯂꯁꯤ. ꯅꯤꯡꯊꯧ ꯃꯊꯟꯇ ꯀꯣꯅꯨꯡꯗ ꯊꯋꯥꯏ ꯋꯥꯔꯝꯃꯅꯤ. ꯍꯣꯏ ꯄꯥꯕꯨꯡ. ꯅꯤꯡꯊꯤꯕꯤꯗꯤ ꯀꯨꯟꯀꯨꯟꯒꯤ ꯃꯅꯥꯛꯇ ꯂꯩꯕꯁꯤꯗ ꯀꯣꯅꯨꯡꯗ ꯃꯄꯥꯕꯨꯡ ꯃꯊꯟꯇ ꯂꯩꯍꯧꯔꯦ ꯍꯥꯏꯕꯒ ꯀꯧꯔꯝꯃꯤ. ꯀꯨꯟꯀꯨꯟꯅ, ꯔꯥꯖꯀꯨꯃꯥꯔꯤ, ꯉꯁꯤꯗꯤ ꯀꯣꯅꯨꯡꯗ ꯍꯜꯂꯁꯤꯀꯣ. ꯏꯃꯥꯒ ꯕꯕꯥꯒꯅꯁꯨ ꯍꯜꯂꯁꯤ ꯍꯥꯏꯔꯛꯏ. ꯍꯣꯏ, ꯍꯜꯂꯁꯤ. ꯑꯗꯣ ꯔꯥꯖꯀꯨꯃꯥꯔꯤ ꯍꯥꯏꯅ ꯃꯤꯡ ꯀꯧꯔꯅꯨ. ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯤꯕꯤ ꯍꯥꯏꯅ ꯀꯧꯔꯛꯑꯣꯕ ꯀꯣ. ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯣꯅꯨꯡ ꯆꯠꯅꯕ ꯊꯣꯛꯂꯛꯏ. ꯃꯈꯣꯏ ꯆꯠꯈ꯭ꯔꯅꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯔꯝꯗꯦ. ꯈꯨꯜꯒꯤ ꯃꯤ ꯑꯌꯥꯝꯕꯗꯨ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯕ ꯈꯨꯟꯅꯤ ꯀꯨꯟꯀꯨꯟꯒꯤ ꯈꯨꯜꯁꯤ. ꯆꯟꯗ꯭ꯔꯅ, ꯇꯥꯔꯤꯕ꯭ꯔꯥ ꯅꯨꯄꯤ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯀꯣꯅꯨꯡꯗ ꯌꯨꯝꯒꯨꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯦ. ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯈꯨꯜ ꯑꯁꯤꯗ ꯀꯠꯊꯣꯛꯂꯝꯂꯁꯤꯀꯣ. ꯃꯦꯝꯆꯥꯁꯨ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯝꯃꯤ. ꯑꯁꯨꯝꯅ ꯈꯨꯜ ꯑꯁꯤꯗ ꯀꯨꯟꯀꯨꯟ ꯑꯃꯗꯤ ꯆꯟꯗ꯭ꯔ, ꯃꯦꯝꯆꯥ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯩꯔꯝꯕ ꯄꯤꯛꯇꯛ ꯇꯧꯕ ꯅꯨꯡꯁꯤꯕ ꯌꯨꯝꯗꯨ ꯈꯨꯜ ꯑꯗꯨꯗ ꯀꯠꯊꯣꯛꯂꯝꯂꯒ ꯀꯣꯅꯨꯡ ꯇꯝꯅ ꯆꯠꯈ꯭ꯔꯦ. ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ. ꯀꯨꯟꯀꯨꯟ ꯑꯃꯗꯤ ꯅꯤꯡꯊꯤꯕꯤꯁꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯂꯨꯍꯣꯡꯗꯨꯅ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝꯒ ꯂꯣꯏꯅꯅ ꯀꯨꯟꯀꯨꯟꯅ ꯊꯥꯖꯈꯤ. ꯄꯪꯂꯕꯁꯨ ꯀꯨꯟꯀꯨꯟ ꯑꯊꯣꯏꯕ ꯁꯦꯅꯥ ꯀꯣꯏꯔꯦꯟꯒ ꯇꯥꯟꯅꯗꯨꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯤꯡꯕ ꯁꯨꯝ ꯍꯦꯜꯂꯛꯏ. ꯑꯁꯨꯝꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯕ ꯂꯩꯕꯥꯛ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ. ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯂꯤꯁꯅꯔꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯅ ꯃꯥꯂꯦꯝ ꯉꯥꯟꯕ ꯈꯨꯃꯟꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ.